Praise the Lord, praise the Lord. Good evening, good evening, Chino Sing. Ngasi Chino Sing yung from the live changjar kuni. Sure you why kardang share taujage haiduna. Ingon the yamna bor pangzaba. Sure you why kardang Chino Sing from the share taujage. Agi konjel set mayam tai ko ta da balita ragasu mayam comment thambiramu. Agi konjel ta de tai ta de havena chingba. Konjel se kara sengi seng de havena chingba. Chino Sing from the ngasi sure you why kardang pura galaksabne. Hallelujah, hallelujah. Thank you, Jesus. Hallelujah. Thank you, Lord. Hallelujah. Ngasi aina Chino Sing from the share taujaning basidi. Ekoi se mapu ibungogi Yesu Christ gi mapaldagi ekoi khuding makse Matik Chaona Paalhanbire mapu ibungogi Yesu Christ gi mapaldagi haibase ai mayamda dum phongdok chaning bangasi. Ekoi mapu ibungona ekoi se Matik Chaona panana bai damakta kauthok pibani haibase han number 1 the Chino Sing the khangan janingi ngasi aduga mukaso aina hygienic basidi karigumba na hangna businessman ama oiba taragadi mapu ibona na haki business to mai pangna mahiyanna yamna successful oiba businessman ama ishorna oheningi aduga na kaidong nungda mamai oheningde na ku kauthok pibase makop oinana bai damakta mapu ibona kauthok pibani haibase mayamda mukaso aina remind taujaningi aduga nahaki punsina maithiduna leiba pitat patat pagumna leiba masi mapu ibungogi aningba nate hena mahiyana mai pakna victorious oina hingbase lan ngamba magumna hingbase mapu ibungogi aningbani apambani haibase ai mayamda share taujaningi ngasi ekoina maruoina satra sing graduation ka hek loiraga thabak new career anauba career gi damakta kari haitare prayer tawduna leiba Chino Sing su yawiramgani maruoina makhoida su aina hygienic basidi just shona na khoida career kari haini anauba job khakta nataduna thaba position ado shona pibigani haibase thajaminasi. God doesn't want to give you just a job, but want to give you a job in a good position. Ase mayamda ina thamjaningi aduga ekoi maruoina ekoi mayamda ina muksu hygienic basidi karigumba nahaki punsina hakchang ana ayeg yauraga wana leiba oiramba taragadi mapu ibungogi aningba natti haibasu khanganjaningi mayamda ekoina hakchang waraga hakchang naraga leibuse mapu ibungogi aningba natte mapu ibona ekoida pambase ekoida hinganingba mong sidi Matik Chaona ana ekpa lakadaba fataba line gi thausin khuding makse asidagi mathakta mai pangna hingbase mapu ibongi apambani aningbani haibasisu mayamda idum thamjaningi asi ekoina khangpa matamdadi ekoise mapu ibona matik mangal ga loinana maki matik to chauna ekhogi punsida panana baini haina khangpa matamdadi fataba line jang palaroi bai ekhogi punsida ko fataba line na fataba thabak taunana bagi sungor honararoi matam chukpada hena mai pakpa makok oiba punsi ado oigani haibasine aduga ai bible verse amakhak pajarake maru oina ko yamna famous oiba mayamna pamnaba Romeo pandup mangagi pada tratre che pajake Romeo pandup mangagi pada tratre Romeo pandup mangagi pada tratre sumaina hai maramdi mi amagi papna sibana mi adugi mapana palabani thaujan amasung dharma chenbagi khudon marang kaina phangbasingna mi amagi haibadi Jesu Christ gi mapana
amuk hena punsida pangani. Hallelujah. Yung mi amagi mapaldagi ikoy da awana nang kriba ngaktani. Romeo mangagi tratret ki matung ina. Mi amagi mapaldagi akoy ana ayek nangi, mi amagi mapaldagi asiban nangi. Mi amagi mapaldagi fataba khuding magna ikoy punsi sida palaga leirabani. Adubu hairiba Romeo mangagi tratret sina muksu haibase mi amagi mapaldagi asidi asigi mi sida to pan mi ni Jisu Kristagi mapaldagi Thaujal amasung dharma chelbagi khudolado aikoida pale haiduna Bible na yam mek sengna panduna lei chinausin sigai sida panbagi matang se marang kaina panbagi matang se sigi marang sigi panba khupan je kamaina no hai kanda ningthau amana magi lamdam du da magi leibak tu da ningthau amana mathau karamna pale magi leingak amana magi lamdam du da kamaina pale Hojikan ki chief minister na panba prime minister na panba do natabako hojikan ki chief minister prime minister sidi democracy de chatkrena democracy na tab monarchy ningthau amana magi leibak tu da matau karamna pale pajana ningtam na mana tawning badu tawraga panba do adugi panba wahai duni bako siga sijinari ba Romeo mangagi tratre da sijinari ba panba haina hairise Thaujal amasung dharma chenba sina aikoi da pala dawni hojikti Jisu Kristagi mapaldagi asi yamna nungaiba paw good news ne haibase ichinau sing homda thamjani asi akoi Greek ki londa da ikhuni yingu taragadi asi basilica haina haiba ko asagi panbagi wahai se basilica haibadi ningtho amana magi kingdom da magi lepak tu da sason tawbase adugi khupando ne asagi achumba dharma chenba asina aikoi gi punsi da Krista Jesu gi mapaldagi pangadorib se ichinau se aduga Sigaisida akoina khangjagadabsidi karigumba aikhoigi punsi sina maithibagi punsi karigumba hingduna leiraba papki maramna haiba tare fataba thabak amabu hanjan hanjana tawraga leiraba papki maramna tawningdaba thabak hanjan hanjana tawraga leiriba papki maramna tawhoidaba thabak adum tawraga leiba ngangoidaba wahi adum hanjan hanjana nganga leiba somdadi aina chinnadi afaba thabakti tawningba tungdadi afaba thabak tawningba adu chindagi natraga thabak lomdadi fataba dum tawduna leiba taragadi ngasi aina haijaningbase Jisu Kristagi mapaldagi achumba amasung dharma chenbana ngasi dagi hauna nahaki punsida panba hauradabne Jisu Kristagi thaujal na karigumba palaba fatabagi pangal do amuk hana nangi punsida panba ngamaroi haibase mayang famda I thamjaninge chinausi mayam fataba khuding maktagi kwai mathak thongna above every bad things above every negative things above every sin you are called to live you are called to reign above haibase hajadi khuding makki mathak tana hakpu pannabi damakta ibungo mahangna kauthok pikhrabne aduna ekhoi isa isa gi punsida yengjabagi mahutta ekhoina kaida yengani Jisu Kristagi loibi khiba thabak aduda ekhoni yengu matamda Jisu Kristagi mapaldagi ekhoida lakadaba dharma chenba Jisu Kristagi mapaldagi lakadaba achumba aduna ekhoida pangani ba koisi nause amen mayam da I si thamjaningi aduga ngasai gi hai khibdo fataba mi hairoge mi amagi mapaldagi sibana ekhoigi thakta palaga leirame haibido mi amado kanano ngasai gi adam dune ba ko ahan mi duna pap tarubai maramna mana fattabasina ekhoigi thakta palaga leikibne adubu Jisu Kristana Calvary cross ta ita khaba matungdadi Jisu Kristagi mapaldagi achumba masung dharma chenba thaujal aduna ekhoigi thakta palare haina ngasagi Romeo mangagi tratretuna yamna mek senga idna lei haijaninge aduga sigai sida ekhoina mayam da khangan janing basidi chinau sing da khangan janing basidi kaino hai matamda asidai sida hairiba thaujal amasung dharma chenba se nang aina tan gadaba na teko sisa asise kanna honaraga pratna ka tawdana kanna fasting ka tawdana kanna church ka kadana tithe ka pidana adugi maramna thaujal amasung mapu ibogi dharma chenba se nang aigi punsida lakadaba nate amuka so haijage ngasai gi Romeo mangagi tratret ta kari haiki Romeo mangagi tratret na haiki base achumba thaujal amasung dharma chenba gi khudol haina haiba ko je khudol ne sunnatage khudol asina aikhogi punsida pangadoine Jisu Kristagi mapaldagi nang aigi pangal na pangadaba natteba ko nang aina kanna honaraga phanganabagi hona taragadi asise aikoi karigumba khara isanda waraga tokani haitai ngamoidaba oigani bako
ngamoi bakchangi pangal na kana honorable hen hen pap ta ba hen ngani ba hen maithi bu punsi rom da kumtha gani ba ngamoi ba nang aigi punsi na pana na ba honorak pa matam da chinaw se aduna ngasai gi romeo manga gi tret ki matung ina haiba se thawjal amasung dharma chen bagi khudol aduna panga dori ne khoi gi punsi da matik chauna pan dori ne asi sina khoi gi punsi da ko asi khoi number 1 khoi khangmina basi yamna darka oi re chinaw se aduga Christ gi punsi se koi Christian oibagi punsi haiba tare Christian oibagi punsi sidi yamna lui chumi ko yamna lui Christian oibagi punsi sidi tarai na panghi hingba jade maram di mingcha thidori ne khoi gi Christian oibagi punsi sidi khoi kari haini oi thokte haiba tare to live a Christian life is impossible haining ebo maram di Christian life is impossible oina Christian life se hingba se impossible oi haiba se karigidamata aina hiding in high kandako only one person who live Christian life 100% is Jesus alone. Jesus Christ mathanta khaktani Christian life se 100% perfect when hingki bise tayong pansi kana su laite Christian life se perfect when hingba aduna Christian life high taragadi ekoi asi tausi the list of do's and don'ts asi tausi rule mayam ama laws mayam ama sina tawgadabne sina tawroidabne haina law mayam ama thambase Christian life nate haijaninge ko isinawsi Christian life asidi tawgadaba nate loibi kre haibadu da ikone thajagadaba it's not about let's do it let's not do it do don't do good get good do bad get bad haibadu ko adugi concept se laitreba ko Christian life tadi hojikse maramdi Jesus Christ gi mapal dagi khudingmak loibi khreba aduna loibi khibagi maramna ngasidi Christian life ase ekhoi marang kaina matik chaona ekhoni hingba ngamdori ni ekhoina kari haitare victoriously ekhoni hingba ngamdori ni loibi khiba thabak tu da ekhoina depend tawraga loibi khiba thabak tu da ekhoina ngajaraga ekhoini hingba matam da ekhoigi punsi da mahi yan dori ni chino se ekhoina tanana ba honaroi sibako mahi yan ba haibse nang aigi pangal da laite mahiyan bai Christ Jesus dagi lakradabne asi haira na ekoi pothadna tumdana leithoje aibanate nahana karigumba satra ma oita ragadi larik kanna pabiyo lai par ta ragadi fail oiba tamni upai leite phana nahangna thaujal khangasu phana nahangna dharma chen gi khudol leirasu fail oigani ba laik pa ta ragadi satra ma oina larik pabam thoi maramdi Jesus Christ gi mapal dagi ekhoida atan bagi thawai do ekhoida happy drebo larik paning bagi hona bakan bagi thawai do ekhoida happy khramne tawbatabu success my pak pa hai taragadi subna tagi Christ Jesus dagi laeba my pak pa side asi ai chinaw sing da thamjaninge number 1 point je sine ekhoina larik kan paraga pasta godabanati larik kan paraga ekhoina khangadab sidi aina kanna pajari se Christ Jesus gi mapal gi engon the my pak pa do lai khrabni adugi maram nang se i like pa ga dori me asi khala paw matam da nahak makok oi gani mamai oi roiba maram the Christ Jesus gi wa haina hai khre nahak pu ko thok pi ba se makok oina na bai ko thok pi bani mamai oina na ba nati hai ba sine chinaw se asi ne Christian life hai ba se hena ekoi kari hai tare tandhar ka da banate hena ekoi thabak surakani maram di nahak ki thaja ba se thabak yaurakani ba ko faith without action is death haina Jacob ki laik ta hai ba do thabak yauda ba thaja ba di asibani haina hai ba se asigi hai ba nang ki thaja ba se ahing ba thaja ba oi ga dori bani ba jamna ai thajai haraga tummaga leibdo adu ahing ba thaja ba nate adu di asiba thaja ba gum bane na ki thaja ba to chinda khakta thaja ba oi re adu thaja ba oi taraga di thabak lom da pangthurakani mahi ala kani ba nang ki thaja ba do ahing ba a living faith or kani ba adu living faith ne isone amna penbi ba se living faith sida kari tawi hari ba thabak sidi ai gi pangal na ai active tawna na bagi hona ga da nataba Christ Jesus gi mapal dagi engon do already like re adu gi maram na aina sugadori ni aina tawgadori ne thabaga se aduna aikhoida lakadaba bor aikhoida lakadaba khudol aikhoina bor phangadaba blessing phangadaba it's completely based on the grace of our Lord Jesus Christ ibungo Jesus Christ gi thawjal gi mapal gi aikhoida lakadori bane khuding makse aduna Christ Jesus na nang aigi namang thambiraba mayam do aikhoina lawsanjaba receive tawba asi darka hoy receive tawba heiba darka hoy sinaw sing receive to kamain tawi
ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯉꯥꯖꯔꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯉꯥꯖꯔꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯊꯕꯛꯀꯤꯗꯃꯛꯇ ꯋꯥꯗꯅ ꯂꯩꯔꯝꯕ ꯌꯥꯏ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯋꯥꯔꯒ ꯂꯩꯔꯝꯕ ꯌꯥꯏ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯑꯩ ꯑꯉꯥꯡ ꯑꯃ ꯐꯪꯖꯔꯒꯦ ꯏꯁꯣꯔ ꯑꯩꯁꯦ ꯑꯉꯥꯡ ꯂꯩꯇ꯭ꯔꯤ ꯏꯁꯣꯔ ꯑꯉꯥꯡꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤ you are called to be head not the tail ꯃꯃꯩ ꯑꯣꯏꯅꯅꯕ ꯅꯍꯥꯛꯄꯨ ꯀꯧꯊꯣꯛꯄꯤꯕ ꯅꯠꯇꯦ ꯃꯀꯣꯛ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯊꯣꯛꯄꯤꯕꯅꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯏꯀꯥꯏꯍꯟꯕꯤꯔꯣꯏ God will not put you to shame ꯏꯀꯥꯏꯕꯗ ꯇꯥꯍꯟꯕꯤꯔꯣꯏ ꯍꯥꯏꯕꯅꯦꯕ ꯏꯁꯣꯔꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯁꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯉꯥꯃꯤꯟꯅꯁꯤꯕ ꯑꯁꯤꯅ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯑꯁ ꯑꯣꯏꯗ꯭ꯔꯦꯅꯦ ꯏꯁꯣꯔꯅꯗꯤ ꯍꯥꯏꯕꯤꯈꯤ ꯄ꯭ꯔꯣꯃꯤꯁ ꯇꯧꯏ ꯑꯣꯏꯗ꯭ꯔꯦ ꯑꯩꯁꯦ ꯑꯩꯅ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕꯀꯣ ꯊꯣꯛꯇ꯭ꯔꯦ ꯑꯣꯏꯗ꯭ꯔꯦ ꯏꯁꯣꯔꯅ ꯍꯥꯏꯕꯗꯣ ꯃꯥꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯌꯔꯁꯦ ꯑꯟꯁꯔ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯈꯤꯕ ꯂꯩꯕꯅꯦ why are my prayers not answered ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄ꯭ꯔꯥꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯒꯤꯗꯃꯛꯇ ꯐꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯣ ꯑꯗꯨ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯁꯨ ꯑꯩ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯅ ꯄꯟꯖꯈꯤꯕ ꯂꯩꯔꯦ ꯑꯩꯒꯤ ꯄ꯭ꯔꯦꯌꯔꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯒꯤꯗꯃꯛꯇ ꯐꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏ ꯖꯣꯍꯥꯟꯒꯤ ꯄꯟꯗꯨꯞ 19ꯒꯤ ꯄꯗ 30ꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯖꯣꯍꯥꯟꯒꯤ 19 ꯑꯩ ꯄꯥꯖꯔꯛꯀꯦ ꯑꯗꯨꯝ Johan Pandup 19 John chapter 19 verse 30 this maina hai Jisuna asinba yu adu mahau tanglaga haiki loire aduga mahaki makok lekhaduna mathawai thaki aina sei maru oina haijening mase sai loire haiba wahai se it is finished haina hai English ki Bible da ko it is finished loire haina hai se kari potno mana sei siga loire se kari no mana sei siga loire se ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯃꯣꯏꯗꯤ ꯅꯤꯡꯅ ꯁꯪꯗ ꯆꯠꯂꯒ ꯃꯣꯏ ꯂꯦꯞꯄꯒ ꯑꯣꯐꯔꯤꯡ ꯇꯧꯋꯦꯕ ꯅꯤꯡꯅ ꯁꯪꯗ ꯆꯪꯉꯒ ꯃꯣꯏꯅ ꯀꯠꯄ ꯈꯣꯠꯄ ꯀꯠꯄ ꯅꯠꯇ꯭ꯔꯒ ꯑꯣꯐꯔꯤꯡ ꯇꯧꯕ ꯀꯔꯤ ꯀꯠꯄ ꯏꯁꯣꯔꯗ ꯀꯠꯄꯁꯦ ꯃꯣꯏ ꯑꯗꯨꯝ ꯂꯦꯞꯄꯒ ꯀꯠꯂꯦꯕ ꯁꯨꯡꯐꯝ ꯐꯝꯗꯦꯕ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯦꯞꯄꯒ ꯑꯗꯨꯝ ꯀꯠꯂꯦ ꯃꯣꯏꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯑꯣꯐꯔꯤꯡꯗꯣ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯄꯥꯒꯤ ꯌꯦꯠ ꯊꯪꯕꯗ ꯉꯁꯤ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯐꯝꯈ꯭ꯔꯦꯕ ꯉꯁꯤꯗꯤ ꯀꯩꯅꯣ ꯂꯣꯏꯔꯤꯁꯦ ongoing process ꯑꯣꯏꯔꯝꯕꯗꯣ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ इब्रियागी लाइरिक्तको इब्रियागी लाइरिक्ते येंगो मतन हिब्रूगी लाइरिक हिब्रू चैप्टर 10 verse 12 to 14 दे खने येंगो मतन सुमाइना हाइबा मी अदुना मागी इरात पोट अमा कल्लबा मतुंगदा मपागी ये थंगबदा मतम चुप्पगी ओइना फम्मे हना हाइबा मपागी ये थंगबदा ईश्वरगी ये थंगबदा अदुगा अखोई खुदिंगमकपु हाइरिबा इरात पोट अदुना अखोई खुदिंगमकपु यामना मपुम फाबा यामना परफेक्ट ओइबदो ओइहनबीरे हाइदुना इब्रिया पंदुप 10 गी पद 33 देना 33 अखोई पाव मतम उ फंगनीबा by this man after he had offered one sacrifice for sins forever forever has a matam chupagi oina forever sat down at right hand of God ishorgi ye thangbada phamkhre haina hai ngasagi ari walep na dadi kai dawi matam chupagi oina moi se dum kallaga purohit china kattorimne adubu moi sungpham phamde adum lepo katleba adu mujikti mapagi ye thangbada ibongo jisu christana irat por adu katlaga mapagi ye thangbada phamkhre adu pada tram panda kari hai for by one offering he has perfected forever those who are being sanctified ngasagi irat pot amadugi mapaldagi ngasi ekhoi matam chupagi oina perfect mapum phahan bire haina yam sengna isorgi waina iraga leire ko isinausi aduna akoina sigesiga hygienic base sometime we don't always feel ke haitare ishorna akhoi loina biri loibi khaba thabak ni ngasi di christ gi thawai de akhoi da leibire haibase akhoi feel tawdaba matang su yawe asa feel tawde I feel tawde kan adubu the truth is you don't need to feel it ishorgi wahaina hai already akhoi ga loina dun leire haibi artha di dum loina dun dum leirabne nang feel tawgera tawroigera
He is always with us, and He has always perfected with us. Matam pumagi oina aikoigi nungda laikhrabne. Aduga Colossian anigi trahumdoi de aikoina yengo matam da su Colossia gi lairik anigi trahumdoi de yengo matam da su koin uwa phangba Ibungo Jisu Christana aikoise matam pumagi oina aikoise aikoigi pap pikre haina forgive to pikre haina haiba. Forever oina forever se kyam yam sange forever hai taragade. Forever hai se forever ne. Matam akak na balay trab ne hayeng nate hangsit phaugi nate masin phaugi nate Jisu Christana ita biraga igi pap ko pikibse. Forever matam kaktana ko matam kaktana igi pap igi ayol aran loina ko pikrab ni ngak pikrab ni haiba tare chinause. Adu huji hangba jabo wahang sidi karino. Hare, dudi Jisu Christan taseng nama aigi pap se ko pikraba. Kaina muksu hang ko jai. Suma ma haira matong da muksu confusion je chatan dui taragadi forever di hairi duga hayeng aigi future pap se kamaina ko pi doino. Kaina su hangba jai. Adu ngasa haije ki ba dunia muk ningsing mina siba. Loi da ba taragadi yet thamuda phamoiba. Loi da ba taragadi Jisu Christa phamoiba. Magi irat potna loi da ba oi taragadi madum lepaga laikhini. Particularly says ka phamme haina haiba se palloiba Bible da. Are you wallet na bada di lepi haidna yam sieng na pallaga lai ko says ka Bible da. Ako Hebrew chapter 10 verse 11 do adum yeng siba. Hebrew chapter 10 Ivriya pan taragi pada trama thoi yam sieng na iraga lai pap kari hai tare pap se pulap pudi haina haiba ko the sins were never taken away. The priest who ministered daily standing haina haiba ko numit khudingi ngasai purohit sing duna ningna sangda lepaga katli haina haiba katli ba irat potuna so akhoi gi ayol aran je pudi haina haiba am siang na hairaga lai ko Hebrew chapter 10 verse 11 sida adubu amuka so adugi makhata na amuk parakpa matam da kari hai after he had offered one sacrifice for sins he said Jesus ne says Jesus Christ ne. After Jesus had offered one sacrifice for sins forever, sat down. That means I could give pop say copy crabne now say. A Bible verse, I'm a supajaraking a city Bible verse, Krayamena Hagadap say. If you shaggy Bible verse, I'm a supasico. If you sha anigi Marie de Gina Tarukse Pamiasio. Ephesians chapter 2. Verse 4, Ephesians chapter 2, verse 4, das meine hai ko ipajara kedum, verse 4 da, adubu, isor di yamna chanbi hai ba, chanbi hai bani, mahaki, yamna nungsi hai bana, aikoi bu, nungsi ba maramna, aikoi na papta, siduna lairi makta da, aikoi bu, Krista ga loina na, hinghanbire yongko Krista ga loina na hinghanbire makha jengminasi thaujan gi mapana na khoibu kanbire thaujal gi mapana khoi je kanbire Krista ga su hingalhanbire ready verse 6 ta pada taruk ta kamai hai ai khoibu mahak ka loina na hingat hanbire amasung Krista Jisuda sarga gi mafam singda ai khoibu mahak ka phamin halle hallelujah Jisu Christ ga aikoi se hingat minare aduga sarga gi mafam aduda aikoi ga punna phaminare haina hai Jisu Christ ga aikoi je punna phaminare se kaya gi hai tare am chawba confirmation no se ai nang aina pangai haijana banate aina pangai haijana banate si se Ephesians pandu ani gi pada mari manga taruk da maruina taruk da yam mek sing hairaga leiba ko he made us sit together in heavenly places in Christ Jesus. In Christ Jesus. Hallelujah. Jisu Christ ga loina na sargagi oiba mafam aduda aikoi ga punna Jisu Christ ga punna aikoi ja phaman bire haina hai hingat krab aikoi ga punna hingat pira matungda sikam yamna chawba confirmation no sine ine sinau sing da haise side hena chawba confirmation laitre ba sei siga Bible sida. That means thabaga se loibi kre ho Jisu Christ na cross it is finished haina ba loire haina ba matab ari bada aikoi ari bagi while jathang aikoi gi thakta leiramba ai bagi ari ba
kari hai tare ayol aran akhoi gi thakta leiramba asi khuding makche Jisu Christ tagi hakchang da yopi yeiduna I tabiduna ngasidi nang aigi ariba khuding mak Jisu Christ ga loina sikre aduga Jisu Christ na hingat pa matam nang aisu punna Jisu Christ ga hingat minare aduga hojik ngasidi sarga gi mafam da ibungo Jisu Christ ga akhoi se phamina ba phangle haibasine hoi hakchang de isiga leiri ko hakchang se phamba phangdra su hojik se akhoi thaja ga dabsidi thawai di already phamgreba taibang pan se a fallen world oibanina hakchang ama pale khoi adubu hakchang ga thawai khaina ko matam dadi ipa gi phamda adum forever matam chupgi oina khoi phamba dawne sinau se asi ai mayam dum encourage tawjaningi aduga aroi boina aina siga hygienic base Jisu Christ gi mapal dagi Christ Jisu gu thaja khaba mi khuding makta aran khubam gi khudol do ishorna pibi khre adubu aran khubam haibase ekhoina thawai ga hakchang ga khainar matungda sarga da changbase asi khaktang aran khubam natte aran khubam haibase the moment you receive Jesus Christ as your personal savior salvation starts right away Jisu Christ bun hana kanbiba mapuna na lawsan ba mikup to ek mikup to dagi aran khubam ase adum laikhrabne nangi nung ado aran khubam se karino aran khubam sida anaba phabale healing laiko anaba phaba sida prosperity laiko anaba phangba sida peace laiko ingthaba laiko aran khubam sida kai haitare mai pangna hingba prosperity victorious life oina yaw khreba aran khubam se sumnatagi kaino khakta nateba sarga chatpadu khakta nateba malem da taibang pans da hingingai dagi hek Jisu Christ lawsan khro mikup tagi aran khubam gi nungai bado adum laikhrabne chi nosin as hairiba aran khubam se sutnatagi khudol ne nangaina tanjaga bana teko kan aran khubam phangna ba yana talu taraga di soire phangoi dudi upai leite aran khubam phangkhra matung da ne khoina mahai yalak tori bse aran khubam phanga matung da khoi tummaga leidu na teko duso aran khubam phanga matung da di khoi Philippia gi larik ta amda yawi work out your salvation haiduna nangi salvation nangonda phangkhra aran khubam do adu work out tawai exercise tawai na hai aigi yumda karigumba cycle leita araga dei cycle do kangkhar thammoi ba kangkhar thamta araga dei je cycle leita ba chap manare cycle leita araga dei thaugadam ne cycle do natro aduna mata wasigumna aran khubam se akhoi da laikhra matung da akhoi aran khubam se kangkha makha da losalaga thamde aran khubam se akhoi exercise tawani ba duna kari kai no aran khubam sida akhoi anaba pharakani hakchang da symptom myam laita araga hakchang da na ek lakpo oita araga Jisu Christ gi mapal ge phongdok pa tamgadabne Jisu Christ gi mapal ge aise naba phare kaina phongdoga khang khangawna naba ga phare se ase aran khubam gi mahai ni haiba tai aduga akhoi aigi bank account da zero balance leiramba jai adu oita araga Jisu Christ na aigi damakta lairakhi Jisu Christ gi lairabagi maramna ai ina khulle haina phongdok pa matungda akhoi gi punsi sida nangna tawba business khangde nangna tawba job khangde khuding makta tamna mahai yalakpa hena marang kaina lakpa asi khuding makse follow tawdoini ba first manungdagi hana ke haitare nungdagi hana akhoi se clarity se leiba da ka oi nungdai khoi clarity leiba matam mapan thong da su akhoi tamna manifest tarokani ba mapan thong na tholakani ba mapan dagi manung changada banati manung dagi mapan tholaktoini ko nungda hana akhoi thajaba je darka oi nungda thajara matung da mapal thokna akhoi asi mahi si u phangani si nause aduna aroi boina hygienic Jisu Christ na akhoi gi damakta Calvary cross ta loina loibi khre I tabi khre mana loire so haibi khre nang ai gi damakta hairiba Jisu Christ na loibi khiba thabak adugi mapal dagi ngasi akhoi thaujal gi khudol amasung dharma chen gi khudol ase akhoi da pibire hairiba khudol asina akhoi gi taibang pal asida akhoi marang kaina mahai yana matik chaona akhoi pala doibne amen si mayam da ke hatare assurance ama thamjaningi aduga isagi pangalna hona dasanu haiduna akhoi prayer tominasi ko isagi pangalna hona taragadi the moment we try to achieve God's blessing we fall from his grace and the Bible na hai thaujal dagi akhoi tare ye akhoi kan hona matam da shogi thaujal leitre gi pangal na kan hona gi hai taragadi ko normally common sense ki wane sidi ai gi pangal na kan hona gi ana hona taragadi thaujal do yaudre bada ana shogi thaujal da khoi ngaminasi shordagi lak mahiduna hen marang kai hai bisine aduna lastly but not least God loves you God called you
to be success, to be prosperous, to be healthy lifestyle, the Christian lifestyle. Asengba achumba Christadang ngajaba lifestyle ado adune Christian lifestyle ase thabak kana suba aduna teko thabak tu di kona nahakna thajara matungda mahi ala kadabne thabak tu na follow toro kadabne. Thank you very much. Mayamna video seeing we wait among the target cherry. How then low of how you wait among target cherry. I ngasigi live se matang asida loina na bo hona jage ado kana gumba prayer request later argasu adum thambiramu igi personal prayer da su adum ningsing jage aduga karigumba Bible gi related any question laiba wahang laiba natraga personal problem laiba any question hangning basingdo adum hangbirak pa yagani aigi social media pages sing da su follow tawraga hangbirak pa yagani private oina hangning taragadi natraga comment sa adum thambiramu comment thamam taragadi aina khudak ta dum instantly adugi paukum adum pijirake aduga karigumba paukum adum yamna sangadaba oi taragadi video oina semna bo hana jage. Thank you very much for watching. Yang video khwai mayambu su Christagi marang kaiba thaujal marang kaiba dharma chenbagi khudol do hena ubo oisanu hena mahiyan bo oisanu. God bless you. Have a great day. Have a good night. Bye bye. See you in next video. Thank you.